ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯕ ꯁ꯭ꯂꯣꯒꯥꯟ ꯌꯥꯎꯔꯁꯤꯔ ꯁ꯭ꯂꯣꯒꯥꯟꯗꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧ ꯑꯩꯒꯤ ꯃꯤꯡ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯀꯟꯚꯦꯅꯔ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥ ꯃꯣꯏꯔꯥꯡ ꯁꯕ ꯗꯤꯕꯤꯖꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯏꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥ ꯃꯣꯏꯔꯥꯡ ꯁꯕ ꯗꯤꯕꯤꯖꯟꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯔꯀꯥꯟꯗ ꯃꯣꯏꯔꯥꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ CSOꯁꯤꯡ ꯀ꯭ꯂꯕꯁꯤꯡ ꯅꯨꯄꯤ ꯂꯨꯞꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯑꯣꯏꯅ ꯆꯪꯁꯤꯟꯖꯔꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯊꯥ ꯃꯦ 2023 ꯑꯗꯨꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟꯒꯤ ꯃꯔꯝ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯔꯤꯖꯥꯏꯟ ꯇꯧꯁꯤꯜꯂꯛꯄ ꯂꯣꯏꯅꯅ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟ ꯑꯥꯔꯇꯤꯀꯜ 356 ꯊꯝꯖꯤꯜꯂꯛꯄ ꯂꯣꯏꯅꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕꯤꯔꯤꯕ ꯈꯨꯜ ꯉꯥꯛꯄ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯐꯥꯒꯠꯂꯛꯄ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣই ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯍꯥꯏꯕꯗꯤ BJP ꯄꯥꯔꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯁꯤꯒꯤ ꯗꯥꯏꯇꯁꯦ ꯂꯧꯕꯤꯒꯗꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯨꯛ ꯂꯨꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣই ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ PR ꯄꯥꯝꯗꯦ, ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯣꯏꯁꯜꯂꯛꯂꯦ꯫ ꯑꯗꯨꯅ MLA 60 ꯂꯩꯕ ꯀꯨꯀꯤꯒꯤ MLA 10 ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯕ MLA 50ꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯊꯥꯡꯖꯤꯡ ꯄꯅꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯁꯤꯗ ꯊꯑꯣꯏ ꯎꯁꯤꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤ ꯄ꯭ꯔꯦꯁꯔꯕꯨ ꯊꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯎꯍꯟꯅꯤꯡꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯩꯈꯣই ꯎꯔꯛꯄ ꯌꯥꯏ꯫ ꯇꯁꯦꯡꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤꯁꯤꯡꯒꯤ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯈꯤꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯅ ꯅꯤꯡꯁꯤꯡꯕ ꯐꯩ꯫ ꯃꯁꯤ ꯀꯥꯎꯗꯨꯅ ꯂꯩꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯐꯪꯉꯤꯕ ꯗꯁꯥꯁꯨ ꯅꯈꯣꯏꯗ ꯐꯪꯉꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯤꯃ ꯑꯩ ꯊꯝꯖꯅꯤꯡꯉꯤ꯫ ꯅꯔꯩꯕꯥꯛ ꯂꯩꯇ꯭ꯔꯕꯗ ꯅꯔꯝꯗꯝ ꯂꯩꯇ꯭ꯔꯕꯗ ꯅꯈꯣꯏꯅ ꯂꯤꯗꯔ ꯀꯗꯥꯏꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯣ, ꯀꯗꯥꯏꯗ ꯔꯥꯖꯅꯤꯇꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯃꯨꯛꯇ ꯍꯟꯀꯟꯅ ꯑꯩ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯖꯅꯤꯡꯉꯤ ꯁꯤꯃ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯗꯔꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯒ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇ ꯃꯥꯡꯗ ꯊꯝꯕꯤꯔꯒ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔ ꯑꯃ, ꯑꯗꯨꯒꯨꯝꯕ ꯗꯤꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯂꯩꯕꯥꯛ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥꯅ ꯑꯩꯈꯣꯏꯒꯤ ꯇꯦꯟꯇꯛꯄ ꯄꯥꯟꯗꯝ 5 ꯈꯛꯇꯪ ꯑꯩꯈꯣই ꯃꯤꯌꯥꯝꯒꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯨꯔꯤꯕ PRꯒꯤ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯒꯚꯔꯅꯔ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯍꯟꯕꯤꯕ꯫ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯈꯨꯗꯛꯇ PR ꯂꯧꯊꯣꯛꯄꯤꯕ꯫ ꯑꯍꯨꯝꯁꯨꯕꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯕꯨ ꯐꯥꯒꯠꯄꯒꯤ ꯊꯕꯛꯁꯦ ꯈꯨꯗꯛꯇ ꯂꯦꯞꯄꯤꯕ꯫ ꯃꯔꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯗ ꯕꯐꯔ ꯖꯣꯟ ꯂꯩꯕꯁꯦ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯧꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯏꯟꯗꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯄꯣꯂꯤꯁꯤ ꯆꯠꯅꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯣꯠ ꯂꯩꯕꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯒꯗꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣই ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯁꯕ ꯗꯤꯕꯤꯖꯟ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣই
ꯃꯤꯌꯥꯝ ꯑꯃꯗꯤ ꯒꯕꯔꯅꯔꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯇꯥꯕꯤꯗꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯦꯁꯔꯗ ꯑꯩꯈꯣꯏ ꯌꯥꯎꯁꯟꯗꯨꯅ ꯑꯁꯦꯡꯕ ꯏꯔꯝꯗꯝꯁꯤ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯏꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ